कनेक्ट न्यूज़ मीडिया ताबीरिबा सिंगबु तरामना ओक्चरी ngasi manipur gi oiriba phibam asi yamna awaba amadi tangdu leitadri maikai pummada kuki singna lan horak leptri January 13 ki ayukta more da kuki khulai paiba singna security force singi gari da attack tawkre masida Indian Reserve Battalion IRB personnel wangkem somorjit amadi takhelambam Sailesor laikhidraba somorjit malomdagini amadi Sailesorna lamsangdagini aduga mangana asopan nangkre kuki khulai paiba singna more SBI gi manakta security force ki posta bomb langsilaki amadi nomai kapsilaki masida manak nakpada leramba gari kya akaya toithoki masidagi Tengnopal district ta curfew thamjinki more da tholiba akanba irang asibu yengduna state government na central government dagi helicopter gi mateng nikre Manipur government ki commissioner home T Ranjit Singh na Ministry of Home Affairs ki additional secretary da chithi iduna hairi mafam asida phibam phattaba hengalle medical emergency khudakta hengalakpe yai maram asina athuba matamda helicopter pinaba khaikhre more da irang hena kankhalagliba sigi maramdi 2023 gi October da more gi SDPO Anand Hatkibagi thodokta senaba Philip Khongsai amadi Hemlal Mate January 13 da phakiba adugini Makhoi ani phakibagi mayokta kuki singna leptana protest tawkli kuki organization kayanasu protest tawba leptri kuki singna makhoi ani bu thadoknanaba demand tawduna more police station gi mamangda protest su tawki kuki inpi Tengnopal Indigenous Tribal Leaders Forum ITLF amadi Committee on Tribal Unity kotuna mihat pa ani asi phakibagi mayokta protest tawduna sumna hairi makhoi ani SDPO Anand gi mihat kamari lenade kuki inpi amadi ITLF na masi fauba lengakta warning tawri madudi Philip Khongsai amadi Hemlal Matebu pungni phuni panda thadolaktrabadi kuki jo area da Manipur lengak thamlaroi adubu hojik Manipur gi oriba phibam asida lengak na chinda tumina leithokloi lemna tharoi haiba natana akanba action lokhatpadi udri aduga more town da leriba state forcing gi mayokta kuki lalhoba singna makhatan nomai amasung bom kapsinduna attack chatharakpa tarabadi Assam Rifles na madugi paukhum piragani haina more da leiba manga suba Assam Rifle gi commanding officer na mamang da haikhre adubu ngasi su security personnel singda kuki khulai paiba singna nomai kapsinduna thawai mangbadi leptri state amadi center gi maikaidigi tholebe irang asi laksinanaba natraga loisinaba thausin natraga phirep amata ngasi fawba tawdribasi miyam gi damakta chawrba wahang amani asuk yamna siraba hojik su siba leptri aduga kuki singna nomai kapsinduna landaba su leptri fawbada karino ngairibasi masi angakpani miyam gi nakta haigadabo hai leitre khangbugi matam chu loisilagle karino tawgadabasi haifam khangnadre aduga atopana kal amadana 4 May 2023 da Manipur police tagi kuchukhrai lakhibagi case ta miyoi manga gi mayokta charge sheet file tawkhre CBI gi matung ina Guwahati gi Kamrup Metro Chief Judicial Magistrate ki mangda charge sheet pikhat khre June 2023 da CBI na case asi Manipur police tagi lauki case asi May 2023 da Manipur Police Training College Pangai da chensilakpa miyamna kuchukhulai thamfamdagi masing yamlaba kuchukhulai sing lut tawkhibagini pumnamaksigi mataida kuki MLA tarana Home Minister Amit Shah da state government na suspend tawkhraba officer ahum adubu amuk hanna thabakta hanjilhanabagi damakta chithi duna haikhre officer ahum asi Chorachandpur amadi Kangpopi district ta CVSC dagi recognition phangananaba school kuntaruk ki mateng panglubagi maralda suspend tawkhibani aduga MLA tarana school singasi athubada CBSC da recognition pinanaba darkar oba khongthang sing lokhatnaba su demand tawki masida hana state government na miyoi ahumna saba inquiry committee ama semkhre committee asida maram chaba process ngaktana NOCP khibada chenaba officer singbu thigatnaba amadi makhoi gi mayokta action lokhatnaba haiki nakal amadana kuki singna huran chinthi tawbagi mahi phangki adubu atopa nakal amadana makhoi bu kannanaba makhoi gi MLA singna Home Minister da sangjari huran chinthi tawraga Home Minister na karamna kangadawri masigi mahi makhoi masana phangpham thoi video sidang asigi di matang asoi fawbadang thagasari